Jinna, Stella, nachin thigano. Ngasai plan thong chungaida nangonda call tawrambada aisu khanghawe. Aduda makoina invest tawna nangondagi permission hangakpada ai tahawe. Jin, nangna lana taba oiramgani. Aina wasaklisine. Aina lana taba sungna nate. Tomthen maningda mamai leithokduna. Miss Stella, tungda aisu nangondagi mating nirakeko. Stella ikai rap tawna nakhoi aingonda angang macha dawna adumaina langdarakanu ko. Ikang khanghaudana Sophina Tomthen hojikta airport ta thengnakiba nupaduna hore numidang nanga business ki wari sanani haido kari maramdano mahaksu underworld ki big boss amara madu tabada Tomthen na Sophie bu gari dagi kauthokiba pamlabani. Sophie na hanglakpa wahang kuding natai amata chade Tomthen ki thamoi sokpa ngakta oi. Tomthen sumahaki pakhumdo phajana khumlamde adubu gari du da tongliba makhoi mayamduna Sophie ki wahangi pakhumdudi khangba pami. Tomthen na mahag underworld ga mari leinaba minate real estate company ki founder amane. Mafam asida mahagna laklisisu real estate business tokpa pambagine. Stella na o mahaka nanga pulaga real estate tawge khalira. Tomthen na nadeda mahaka aigi imanaba atopaga tawgadabane. Aina makhoi masen thengnahange tawbane. Makhoidi karamba company ki boss no. Tomthen na Stella ki thajadaba wahangduda mangonda yengi. Confident leiba mai thongdu uraga jinna haikiba financial investment job tu ningsinglai. Wakhalda Stella se hana college tamlingedadi tumina yam leganbane. Hojikti wa yam ngangle. Professional sensitivity shu yam lerame. Mahak su khanglambani. Real estate haibasidi return rate yamna wangi haiba. Wakhal se khaluraga Tomthen na Stella nangsu makhoi ga khangnaba pamadi nongma tanja phangwada makhoi ga sakhangna hange. Hojikti project se pakhatpa hodribanina makhoi gi mamingdi hairerwege. Nangsu khanglamgani da trade secret ki maramda. Stella na it's okay. Ai sum khangningdana hangbane. Kaishu kaidida. Stella na Tomthen nangna thabak tawrido software company da natra. Aduga nangna real estate business ta amu mathau karamda yaramlino. Nangsu sigi maramda yam khangningba malida. Ai real estate ta yawunate. Makhoi masen chumna sum sakhangna hangi tawbane. Aina middleman oiraga. Gari thawna Stella amasung Sophina mafamduda lairiba scenery singdugi maramda wahangsu yamna hangli. Makhoina leidoriba hotel du yaurai manak nakpada dining leisure entertainment place lei price su medium oi. Wakhalda Tomthen na paisade makhoi dum pijarani. Aina pukchal zawrini haidana makhoi gi damak room phipiroi. Mayam sida khwaidagi lairadi aine. Makhoi gi rup taktuna Tomthen amadi driver duna luggage tu puraktuna mateng pangli. Stella na Tomthen aidi chagyam lame plane manungda so kemta charakte. Makhoi ahumdudi plane da kuina phamlakpagi masadu chokthare kaihak pothakige hairami. Tomthen ga Stella ga makhada kumthaminarai. Makhoi ahumdi hotel manungda leihore. Mathang yaurakadaba classmate kharadudi pung ama hena watli. Manak nakpa restaurant amada meal chabadi nangkhini haiba khangi. Tomthen na lambi mapalda leiba famous restaurant da chatnaba driver du da hairami. Stella di Thailand da ahanba lakpani. Awuba ataba khuding khangningba yamna langtaknarami. Mahakna mafamdugi novelties amasung folk custom gi maramda wahang yamna hangi. Hojik leiriba mahakki personality asi hanadagi yamna khetnare. Restaurant da yauraklaba matung Stella di noodles stari. Tomthen na drinks thakli aduga driver du na gari manungda famlaga lei. Stella na noodles saba loiraga ising khajik thaklaga jinbal da paper towels na taithokli aduga Tomthen nangse hanadagi yamna honglame. Asengbaira
ꯑꯩꯗꯤ ꯑꯩꯒꯤ ꯁꯛꯁꯦ ꯀꯩꯁꯨ ꯍꯣꯡꯗꯕ꯭ꯔꯥꯅ ꯈꯜꯂꯤꯗ. ꯅꯪꯒꯤ ꯁꯛ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯅꯪꯒꯤ ꯀꯦꯔꯦꯛꯇꯔꯗꯣ ꯍꯥꯏꯕꯅꯦ. ꯑꯁꯦꯡꯕꯒꯤ? ꯃꯤꯆꯣꯔꯁꯨ ꯑꯣꯏꯔꯝꯃꯦ. ꯋꯥꯁꯨ ꯀꯥ ꯍꯦꯟꯅ ꯉꯥꯡꯂꯝꯗ꯭ꯔꯦ. ꯉꯁꯥꯏ ꯒꯥꯔꯤ ꯃꯅꯨꯡꯗꯁꯨ ꯑꯩꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯅꯠꯇꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯩꯁꯨ ꯍꯧꯔꯛꯇꯦ. ꯑꯗꯣ ꯑꯩꯅ ꯋꯥ ꯉꯥꯡꯗꯦꯅ ꯅꯪꯕꯨ ꯊꯑꯣꯏꯗꯕꯒꯤꯗꯤ ꯅꯠꯇꯦꯀꯣ? ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯂꯦꯖ ꯇꯝꯂꯤꯉꯩꯗꯁꯨ ꯋꯥꯔꯤ ꯁꯨꯡꯁꯥꯟ ꯁꯥꯟꯅꯔꯛꯇꯦ. ꯅꯪꯁꯨ ꯃꯇꯝꯗꯨꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯈꯤꯗꯦ. ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ. ꯃꯇꯝꯗꯨꯗ ꯑꯩ ꯅꯨꯄꯥꯒ ꯃꯔꯨꯞ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝꯅ ꯏꯀꯥꯏꯈꯤ. ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ. ꯅꯪꯁꯨꯅꯦ ꯄꯨꯔꯥ ꯍꯣꯡꯂꯝꯃꯦ. ꯀꯣꯂꯦꯖꯇ ꯋꯥ ꯌꯥꯝꯅ ꯉꯥꯡꯗ꯭ꯔꯕꯁꯨ ꯉꯥꯡꯂꯛꯄ ꯈꯔꯗ ꯑꯥꯊ꯭ꯔ ꯌꯥꯝꯅ ꯂꯩ. ꯆꯤꯌꯔꯐꯨꯜꯁꯨ ꯌꯥꯝꯅ ꯑꯣꯏ. ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯁꯤꯒꯗꯤ ꯄꯨꯔꯥ ꯇꯣꯡꯉꯥꯜꯂꯦ. ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯁ꯭ꯇꯦꯂꯥ ꯇꯣꯝꯊꯤꯟꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯥꯊ꯭ꯔ ꯂꯩꯅ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡꯗꯒꯤ ꯌꯥꯝꯅ ꯇꯣꯡꯉꯥꯜꯂꯦ. ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯜꯂꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯕꯒꯤ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯔꯝꯗ ꯍꯦꯛꯇ ꯍꯪꯖꯤꯜꯂꯛꯑꯦ. ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯋꯥꯔꯤ ꯁꯥꯔꯛꯈꯤꯗꯦ. ꯅꯪꯅ ꯁꯛ ꯌꯥꯝꯅ ꯐꯖꯕꯩꯅꯦ ꯃꯈꯣꯏꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯂꯤꯗꯣ. ꯍꯧꯖꯤꯛ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯒꯜꯂꯤꯁꯦ ꯖꯦꯜꯗ ꯂꯩꯔꯨꯕꯗꯒꯤꯅꯦ. ꯁ꯭ꯇꯦꯂꯥꯅ ꯃꯈꯨꯠꯇꯨ ꯇꯦꯕꯜꯗ ꯊꯝꯂꯒ ꯇꯣꯝꯊꯤꯟꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ, ꯅꯪ ꯖꯦꯜꯗ ꯂꯩꯔꯣꯏꯗꯣ ꯃꯦꯔꯤꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ? ꯇꯣꯝꯊꯤꯟꯅ, ꯑꯗꯨꯅ ꯀꯅꯥ ꯍꯥꯏꯕ? ꯑꯩ ꯈꯪꯗꯦ, ꯆꯨꯝꯃꯝꯕꯁꯨ ꯌꯥꯏ. ꯁ꯭ꯇꯦꯂꯥꯗ ꯑꯁꯦꯡꯕ ꯃꯔꯝꯗꯨ ꯇꯣꯝꯊꯤꯟꯅ ꯍꯥꯏꯗꯣꯛꯄ ꯄꯥꯝꯗꯦ. ꯇꯣꯝꯊꯤꯟꯒꯤ ꯌꯥꯝꯅ ꯊꯨꯅ ꯍꯣꯡꯕ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗꯨ ꯎꯔꯒ ꯁ꯭ꯇꯦꯂꯥꯅ, ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦ. ꯇꯧ. ꯁ꯭ꯇꯦꯂꯥꯅ ꯅꯣꯛꯂꯒ ꯃꯁꯝꯗꯨ ꯅꯥꯔꯨꯝꯗ ꯌꯦꯞꯁꯤꯟꯕꯗ ꯇꯣꯝꯊꯤꯟꯅ ꯃꯍꯥꯛꯀꯤ ꯋꯥꯏꯠ ꯑꯦꯟড ꯐꯤꯌꯔ ꯑꯣꯏꯕ ꯈꯧꯔꯤꯗꯨ ꯎꯏ. ꯁ꯭ꯀꯤꯟꯗꯤ ꯂꯤꯂꯤꯒ ꯑꯗꯨꯝ ꯃꯥꯟꯅꯕ ꯖꯥꯠꯅꯦ. ꯁ꯭ꯇꯦꯂꯥꯁꯨ ꯇꯣꯝꯊꯤꯟꯗ ꯌꯦꯡꯊꯣꯔꯛꯏ. ꯇꯣꯝꯊꯤꯟ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯃꯃꯤꯠ ꯀꯣꯏꯂꯩ ꯂꯩꯔꯒ ꯂꯩ. ꯍꯥꯊꯨ ꯇꯣꯝꯊꯤꯟꯅ, ꯅꯪ ꯂꯨꯍꯣꯡꯂꯕ? ꯂꯨꯍꯣꯡꯗ꯭ꯔꯤꯌꯦ. ꯊꯥ 3ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛꯇꯪꯗꯤ ꯗꯦꯠ ꯇꯧꯔꯨꯔꯦ. ꯅꯆꯤꯟ ꯊꯤꯒꯅꯨ. ꯅꯁꯛꯁꯨ ꯌꯥꯝꯅ ꯐꯖꯕꯅꯤꯅ ꯅꯪꯕꯨ ꯄꯥꯝꯕ ꯅꯨꯄꯥ ꯌꯥꯝꯅ ꯂꯩꯔꯝꯒꯅꯤ. ꯍꯥꯟꯅ ꯑꯃꯨꯛꯇ ꯀꯣꯏꯅꯗ꯭ꯔꯤꯕ ꯍꯥꯏꯁꯦ? ꯅꯠꯇ꯭ꯔꯒ ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯥ ꯂꯩꯇꯕ꯭ꯔꯥ? ꯑꯗꯨꯒꯤ ꯅꯠꯇꯦꯗ. ꯈꯪꯗꯦꯗ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ. ꯁ꯭ꯇꯦꯂꯥ ꯈꯨꯅꯤꯡꯗꯨ ꯇꯦꯕꯜꯗ ꯊꯝꯗꯨꯅ ꯆꯨꯕꯥ ꯃꯦꯠꯂꯒ ꯋꯥꯈꯜ ꯈꯜꯂꯤ. ꯑꯗꯨꯒ, ꯇꯣꯝꯊꯤꯟ, ꯑꯩꯅ ꯀꯣꯂꯦꯖ ꯇꯝꯂꯤꯉꯩꯗ ꯃꯦꯔꯤꯒꯤ ꯃꯄꯣꯛꯁꯦ ꯑꯩꯅ ꯌꯥꯝꯅ ꯀꯜꯂꯛꯆꯈꯤ. ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯒꯨꯝꯕ ꯑꯃ ꯑꯩꯒꯤꯁꯨ ꯂꯩꯅꯤꯡꯈꯤ. ꯃꯦꯔꯤꯅ ꯃꯁꯥ ꯉꯝꯂꯛꯇꯕꯗ ꯅꯨꯄꯥꯗꯨꯅ ꯒꯔꯜꯁ ꯗꯣꯔꯃꯤꯇ꯭ꯔꯤꯗ ꯆꯪꯗꯨꯅ ꯍꯤꯗꯥꯛꯁꯨ ꯄꯤꯔꯝꯃꯤ. ꯑꯞꯁ꯭ꯇꯦꯌꯔ ꯀꯥꯕꯗ ꯃꯦꯔꯤꯕꯨ ꯋꯥꯈꯤꯅꯤ ꯍꯥꯏꯅ ꯄꯝꯂꯒꯁꯨ ꯄꯨꯕꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯄ꯭ꯌꯣꯔ ꯂꯞꯇꯨ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕ, ꯀꯞꯅꯤꯡꯕ, ꯀꯜꯂꯛꯄ ꯀꯌꯥ ꯐꯥꯎꯈꯤ. ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯑꯃ ꯊꯝꯅꯤꯡꯈꯤ. ꯑꯩꯅ ꯅꯨꯡꯁꯤꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯊꯥꯕ ꯍꯧꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯩ. ꯑꯩꯒ ꯈꯪꯅꯈꯤꯕ ꯅꯨꯄꯥꯗꯣ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯗꯦ. ꯑꯩꯅ ꯈꯜꯂꯨꯕ ꯈꯨꯗꯤꯡ ꯇꯥꯏꯑꯣꯟꯅꯈꯤ. ꯃꯍꯥꯛꯀꯤ ꯋꯥꯉꯥꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯕ ꯐꯥꯎꯕ ꯑꯩ ꯍꯪꯒꯣꯏ. ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯕꯒꯤ ꯃꯍꯨꯠ ꯃꯦꯔꯤꯒ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯒ ꯅꯨꯡꯁꯤꯅꯕꯗ ꯌꯦꯡꯕꯅ ꯍꯦꯟꯅ ꯐꯩ ꯈꯟꯈꯤ. ꯇꯣꯝꯊꯤꯟꯁꯨ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗꯨꯒꯤ ꯃꯈꯥ ꯀꯔꯤ ꯆꯠꯊꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ. ꯃꯇꯝ ꯑꯃꯗ ꯃꯦꯔꯤꯒ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ. ꯋꯥꯈꯜꯗ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯍꯦꯟꯕ ꯃꯔꯤ ꯊꯝꯈꯤ. ꯍꯣꯇꯦꯜ ꯑꯃꯒꯤ ꯔꯨꯝ ꯑꯃꯠꯇꯗ ꯃꯇꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯈꯤ. ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯗꯤ ꯃꯌꯦꯡ ꯇꯥꯈꯤꯗꯦ. ꯑꯩꯅ ꯊꯕꯛ ꯈꯨꯗꯤꯡ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯛꯂꯕ ꯃꯇꯝꯗ ꯂꯤꯂꯤ ꯀꯜꯂꯨꯕꯗꯒꯤ ꯖꯦꯜꯗ ꯂꯩꯈꯤ. ꯑꯩꯅ ꯂꯤꯂꯤꯕꯨꯁꯨ ꯋꯥꯔꯧꯕ ꯂꯩꯇꯦ. ꯃꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ. ꯖꯦꯜꯗ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯉꯁꯤꯁꯨ ꯍꯤꯡꯈꯣꯜꯗ ꯌꯣꯠ ꯇꯧꯔꯒ ꯂꯩꯔꯝꯕ ꯌꯥꯏ. ꯇꯣꯝꯊꯤꯟ ꯌꯥꯝꯅ ꯊꯨꯅ ꯁ꯭ꯃꯣꯛ ꯁꯤꯖꯤꯟꯅꯅꯤꯡꯉꯛꯏ. ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯂꯤꯗꯨꯁꯨ ꯃꯄꯥꯟꯗꯅꯤ. ꯑꯀꯣꯏꯕꯗ ꯅꯣ ꯁ꯭ꯃꯣꯀꯤꯡ ꯁꯥꯏꯟ ꯂꯩꯕꯁꯨ ꯎꯗꯦ. ꯂꯥꯞꯅ ꯋꯥꯏꯠ ꯀꯄꯜ ꯑꯃꯁꯨ ꯆꯨꯔꯨꯞ ꯆꯝꯂꯤ. ꯇꯣꯝꯊꯤꯟꯅ, ꯃꯥꯏꯟ ꯏꯐ ꯑꯥꯏ ꯁ꯭ꯃꯣꯛ? ꯅꯣ. ꯇꯣꯝꯊꯤꯟꯅ ꯃꯥꯜꯕꯣꯔꯣꯒꯤ ꯁꯤꯒꯔꯦꯠ ꯆꯝꯗꯨꯅ ꯑꯊꯥꯕ ꯃꯩꯈꯨꯗꯨ ꯇꯞꯅ ꯀꯥꯝꯊꯣꯔꯛꯏ. ꯁ꯭ꯇꯦꯂꯥꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯈꯨꯝꯖꯤꯟꯈ꯭ꯔꯕ ꯇꯣꯝꯊꯤꯟꯒꯤ ꯃꯥꯏꯊꯣꯡꯗꯨ ꯇꯞꯅ ꯍꯥꯏꯗꯣꯔꯛꯄꯗꯨ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯏ. ꯁ꯭ꯇꯦꯂꯥꯅ, ꯇꯣꯝꯊꯤꯟ, ꯅꯪꯅ ꯁ꯭ꯃꯣꯛ ꯁꯤꯖꯤꯟꯅꯕꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯌꯥꯝ ꯍꯦꯟꯁꯝ ꯑꯣꯏ. ꯐꯤल्मꯒꯤ ꯍꯦꯔꯣꯒ ꯌꯥꯝ ꯃꯥꯜꯂꯤ.
ꯃꯤꯠꯇꯨꯁꯨ ꯌꯥꯝꯅ ꯑꯋꯥꯕ ꯁꯥꯕꯗ ꯌꯥꯝ ꯄꯛꯀꯅꯤ. ꯋꯥꯈꯜꯗ ꯂꯤꯂꯤꯅꯗꯤ ꯍꯅꯨꯕ ꯃꯥꯜꯂꯦ ꯍꯥꯏ. ꯇꯣꯝꯊꯤꯟꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯛꯅꯔꯛꯀꯅꯣ. ꯑꯩꯁꯦ ꯕ꯭ꯔꯤꯛꯂꯦꯌꯔ ꯃꯥꯜꯂꯕꯅꯦ. ꯅꯪꯁꯨ ꯐꯥꯒꯤ ꯇꯧꯕ ꯌꯥꯝ ꯍꯩꯅꯦ. ꯁ꯭ꯇꯦꯂꯥꯅ ꯇꯣꯝꯊꯤꯟ ꯅꯪꯗꯤ ꯒꯔꯜꯐ꯭ꯔꯦꯟ ꯂꯩꯔꯕ ꯍꯧꯖꯤꯛ? ꯂꯩꯇꯦ. ꯑꯗꯨꯗꯤ ꯑꯃ ꯊꯤꯔꯣꯗꯅ. ꯑꯩꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ. ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛꯇꯣ ꯂꯩꯇ꯭ꯔꯤꯕꯩꯅꯦ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯆꯞ ꯃꯥꯟꯅꯕ ꯁꯤꯆꯨꯋꯦꯁꯟꯗ ꯂꯩꯔꯤꯅꯦ. ꯇꯣꯝꯊꯤꯟꯅ ꯅꯪꯗꯤ ꯄꯩꯁꯥꯁꯨ ꯄꯥꯏ, ꯁꯛꯁꯨ ꯐꯖꯩ, ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯅꯨꯄꯥ ꯀꯣꯏꯕ ꯉꯝꯅꯤ. ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯨꯟꯁꯤꯁꯦ ꯌꯨꯝ ꯄꯥꯟꯕ ꯈꯪꯅꯤ ꯐꯥꯎꯕ ꯊꯥꯖꯔꯛꯇ꯭ꯔꯦ. ꯑꯃꯔꯣꯝꯗ ꯅꯪꯗꯤ ꯂꯥꯏꯚꯂꯤꯋꯨꯗꯀꯤ ꯋꯥꯅꯤꯡꯉꯥꯏꯁꯨ ꯂꯩꯇ꯭ꯔꯦ. ꯀꯦꯌꯔꯐ꯭ꯔꯤ ꯂꯥꯏꯐꯁꯨ ꯑꯣꯏ. ꯑꯩꯗꯤ ꯃꯤꯒꯤ ꯃꯈꯥꯗ ꯇꯧꯕꯅꯤꯅ ꯆꯠꯂꯣ ꯍꯥꯏꯕ ꯃꯐꯝꯗ ꯆꯠꯇꯣꯏꯅꯦ. ꯄꯨꯟꯁꯤ ꯃꯍꯤꯡ ꯃꯥꯟꯅꯗꯦ. ꯇꯣꯝꯊꯤꯟ ꯑꯩꯅ ꯍꯥꯏꯕꯗꯤ ꯄꯤꯌꯣꯔ ꯂꯞ ꯍꯥꯏꯕꯅꯦ. ꯆꯨꯝꯅꯒꯤ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕ ꯅꯠꯇꯦ. ꯑꯗꯣ ꯇꯣꯝꯊꯤꯟ ꯃꯦꯔꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯍꯜꯂꯛꯑꯗꯤ ꯅꯪ ꯃꯍꯥꯛꯀ ꯃꯈꯥ ꯇꯥꯅ ꯅꯨꯡꯁꯤꯅꯈꯤꯗ꯭ꯔꯥ? ꯇꯣꯝꯊꯤꯟ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯨꯔꯨꯞꯇꯨ ꯂꯪꯊꯣꯛꯈꯤ. ꯁ꯭ꯇꯦꯂꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯍꯪꯂꯛꯂꯤꯁꯦ ꯑꯩꯒ ꯃꯦꯔꯤꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅꯍꯟꯕ ꯄꯥꯝꯕꯒꯤꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯃꯍꯥꯛꯁꯨ ꯃꯇꯨꯡ ꯏꯟꯅꯒꯦ ꯈꯟꯕꯒꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ. ꯃꯍꯥꯛ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯕꯁꯨ ꯉꯥꯡꯊꯣꯔꯛꯄ ꯈꯨꯗꯤꯡ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯗ ꯉꯥꯛꯇ ꯑꯣꯏ. ꯇꯣꯝꯊꯤꯟꯅ ꯆꯃꯝꯅꯕꯗꯨ ꯎꯔꯒ ꯁ꯭ꯇꯦꯂꯥꯅ ꯑꯩꯕꯨ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨ. ꯑꯩꯅ ꯃꯍꯥꯛꯀ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯅꯧ ꯍꯥꯏꯕ ꯅꯠꯇꯦꯀꯣ. ꯁꯨꯝ ꯈꯪꯅꯤꯡꯕꯒꯤ ꯍꯪꯕꯅꯦ. ꯏꯠꯁ ꯑꯣꯀꯦ. ꯃꯁꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯁꯤꯡꯕꯖꯥꯠꯅꯤ. ꯊꯃꯣꯏꯗ ꯈꯟꯕ ꯋꯥꯈꯜ ꯐꯥꯎ ꯒꯦꯁ ꯇꯧꯕ ꯉꯝꯃꯤ. ꯑꯩꯅ ꯍꯪꯕ ꯋꯥꯍꯪꯗ ꯅꯪ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯕ ꯃꯥꯜꯂꯦ. ꯍꯟꯖꯅꯔꯣꯏ. ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯑꯁꯨ ꯑꯩꯅ ꯌꯥꯔꯣꯏ. ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ? ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯋꯥꯈꯜ ꯂꯣꯏꯅ ꯍꯣꯡꯅꯔꯦ. ꯄꯨꯟꯁꯤꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯇꯣꯉꯥꯟꯕꯅꯦ. ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯁꯨ ꯇꯣꯉꯥꯜꯂꯦ. ꯂꯪꯗꯥꯏꯐꯝ ꯂꯩꯔꯔꯣꯏꯗꯕ ꯂꯣꯏꯈ꯭ꯔꯕ ꯋꯥꯔꯤꯅꯦ. ꯍꯣꯏ, ꯂꯪꯗꯥꯏꯐꯝ ꯂꯩꯇ꯭ꯔꯁꯨ ꯑꯅꯧꯕ ꯑꯃꯅ ꯅꯪꯕꯨ ꯄꯜꯂꯤꯐꯝ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯅꯇꯨꯡ ꯏꯟꯅꯔꯛꯀꯅꯤꯌꯦ. ꯇꯣꯝꯊꯤꯟ ꯄꯨꯡ ꯌꯦꯡꯉꯤ. ꯁ꯭ꯇꯦꯂꯥ, ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯂꯥꯛꯀꯅꯤ. ꯅꯪ ꯍꯥꯟꯅ ꯍꯣꯇꯦꯜꯗ ꯊꯤꯜꯂꯝꯂꯒꯦ. ꯑꯗꯨꯒ ꯑꯩ ꯑꯦꯌꯔꯄꯣꯔꯠꯇ ꯃꯍꯥꯛꯄꯨ ꯂꯧꯕ ꯆꯠꯂꯨꯈꯤꯒꯦ. ꯕꯤꯜꯗꯨ ꯇꯣꯝꯊꯤꯟꯅ ꯄꯤꯔꯝꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯒꯥꯔꯤꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯏ. ꯒꯥꯔꯤ ꯃꯅꯨꯡꯗ ꯗ꯭ꯔꯥꯏꯚꯔꯗꯨ ꯌꯥꯎꯕꯒꯤ ꯁ꯭ꯇꯦꯂꯥ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯔꯛꯈꯤꯗ꯭ꯔꯦ. ꯊꯕꯛꯀꯤ ꯑꯣꯏꯕ ꯋꯥꯍꯪꯗꯤ ꯍꯪꯕ ꯂꯦꯞꯇꯦ. ꯍꯣꯇꯦꯜꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯁ꯭ꯇꯦꯂꯥꯅ ꯑꯩꯗꯤ ꯄ꯭ꯂꯦꯟ ꯃꯅꯨꯡꯗ ꯇꯨꯝꯃꯛꯑꯦ. ꯑꯩꯒꯤ ꯔꯨꯝꯗ ꯆꯪꯕꯁꯨ ꯇꯜꯂꯦ. ꯃꯈꯥꯒꯤ ꯂꯣꯕꯤꯗ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ. ꯇꯣꯝꯊꯤꯟꯅ ꯁ꯭ꯇꯦꯂꯥꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯂꯧꯔꯝꯃꯤ. ꯑꯗꯨꯒ ꯁꯣꯄꯤꯡ ꯇꯧꯕ ꯄꯥꯝꯂꯁꯨ ꯌꯥꯝ ꯂꯥꯞꯅꯗꯤ ꯆꯠꯊꯣꯛꯈꯤꯅꯨꯀꯣ. ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3:30 ꯇꯥꯔꯛꯄ ꯃꯇꯝꯅꯤ. ꯇꯣꯝꯊꯤꯟꯅ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯛꯂꯛꯄꯗꯨ ꯊꯦꯡꯅꯔꯝꯃꯤ. ꯅꯨꯄꯤ ꯑꯅꯤ, ꯅꯨꯄꯥ ꯑꯃꯅꯤ, ꯑꯃꯗꯤ ꯀꯄꯜꯅꯤ. ꯅꯨꯄꯥ ꯑꯃꯗꯨꯗꯤ ꯇꯣꯝꯊꯤꯟꯒ ꯀꯣꯂꯦꯖ ꯇꯝꯂꯤꯉꯩꯗ ꯈꯔ ꯇꯣꯏꯅ ꯄꯨꯟꯈꯤ. ꯃꯍꯥꯛꯀꯤ ꯃꯤꯡ ꯂꯝꯉꯥꯟꯕ ꯀꯧꯏ. ꯇꯣꯝꯊꯤꯟꯅ ꯖꯦꯜꯗ ꯂꯩꯈꯤꯕꯗꯒꯤ ꯂꯝꯉꯥꯟꯕꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯈꯤꯗ꯭ꯔꯦ. ꯃꯍꯥꯛꯇꯤ ꯊꯥꯏꯂꯦꯟꯗ ꯆꯠꯄ ꯄꯥꯝꯗꯕꯅꯤ. ꯇꯣꯝꯊꯤꯟ ꯂꯩ ꯍꯥꯏꯕꯗꯒꯤ ꯂꯥꯛꯂꯤꯕꯅꯤ. ꯃꯈꯣꯏ ꯑꯅꯤ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯅꯧꯅ ꯎꯅꯕꯗꯨꯗ ꯀꯣꯟꯁꯤꯟꯅꯩ. ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯇꯣꯝꯊꯤꯟꯅ ꯍꯣꯇꯦꯜꯗ ꯄꯨꯗꯨꯅ ꯂꯥꯛꯏ. ꯍꯣꯇꯦꯜ ꯌꯧꯔꯝꯗꯥꯏꯗ ꯇꯣꯝꯊꯤꯟꯒꯤ ꯐꯣꯟꯗ ꯕꯁꯨꯅ ꯇꯦꯛꯁ ꯑꯃ ꯊꯥꯔꯛꯏ. ꯃꯦꯁꯦꯖꯇꯨꯗ ꯇꯣꯝꯊꯤꯟ, ꯅꯪ ꯍꯧꯖꯤꯛ ꯃꯇꯝ ꯁꯪꯂꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ. ꯑꯩꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯤꯇꯤꯡꯗꯣ ꯆꯠꯅꯕ ꯇꯧꯔꯁꯦ. ꯃꯈꯥꯗ ꯑꯩꯒꯤ ꯍꯣꯇꯦꯜ ꯃꯃꯤꯡꯁꯨ ꯍꯥꯞꯂꯕꯅꯦ. ꯇꯣꯝꯊꯤꯟꯅ ꯍꯣꯏ, ꯑꯩ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯥꯛꯑꯒꯦ ꯍꯥꯏꯅ ꯏꯔꯝꯃꯤ. ꯍꯣꯇꯦꯜꯗ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯁ꯭ꯇꯦꯂꯥꯒꯁꯨ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨꯒ ꯄꯨꯟꯅ ꯎꯅꯔꯝꯃꯤ. ꯇꯣꯝꯊꯤꯟꯅ ꯐ꯭ꯔꯦꯟड्स, ꯑꯩ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯈꯔ ꯂꯩꯔꯦ. ꯍꯧꯖꯤꯛ ꯅꯈꯣꯏꯒ ꯄꯨꯟꯕ ꯐꯪꯂꯔꯣꯏ. ꯍꯣꯔꯦꯟ ꯊꯕꯛ ꯂꯣꯏꯔꯒ ꯍꯜꯂꯛꯂꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ. ꯂꯝꯉꯥꯟꯕꯅ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯣ. ꯅꯪꯒꯤ ꯊꯕꯛꯇꯣ ꯍꯥꯟꯅ ꯆꯠꯂꯨꯔꯣ. ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯒꯦ, ꯃꯥꯡꯉꯣꯏꯌꯦ. ꯁ꯭ꯇꯦꯂꯥꯅ ꯉꯁꯥꯏ ꯑꯦꯌꯔꯄꯣꯔꯠꯇ ꯊꯦꯡꯅꯕ ꯅꯨꯄꯥꯗꯨꯒ ꯊꯦꯡꯅꯗꯣꯏꯔꯥ? ꯊꯦꯡꯅꯗꯣꯏꯅꯦ. ꯆꯠꯂꯣ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯨꯟꯁꯦ. ꯅꯈꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯄ ꯄꯥꯝꯂꯁꯨ ꯃꯣꯕꯥꯏꯜ ꯃꯦꯞꯇ ꯍꯥꯟꯅ ꯌꯦꯡꯉꯣ.
खरा लापलदी ngसाई driver do call to mahak numit ni gi oina nakhoi gi full time driver ne nakhoi na taxi da chatpa pamlu su tong jingai da mamal hana ngangno tomthin na driver do gi number do makhoi da pirami khongkap ama ani thang ma haubaga tomthin na maning leithorak tu na mafam sida leiba mi sing se yamna phabane adubu huran bedi yamna leibane maru oina makhoi na tourist gi pocha yamna lakan bane nakhoi gi mobile bag to phajana pairaga chalo miga thainaraga chatpada cheksilo stella na makhutna machin do khara melaga aikhoi bo chahi ahum da ngariba angang macha dauna aikhoi baba ga chamane adudi aina lan batari ne ai chalage ko okay bye bye hotel gi mapan da thoklak tu na tomthin na driver tu da lising manga pi driver tu na tomthin da yamna ki ne yengi tomthin kai gi no nang na paisa pi rei se ai nangi paisa se lawang am loi tomthin na nampu da driver du gi pocket da hapchali nang numini ni gi ai gi driver oi ki batari hayeng chat kada ba mafam khara lai ri gari thau han ba parking to boda nangi paisa darkar la rekani aduna loksilo nate tomthin ai gi boss bu pa na khanglak labadi ai soidana hat khrini magidi nangna wabi haide aina mangon du so haikige mahakna nangon hek phura ba ma hana hat kani well thank you tomthin ai hana thilam ko aduga nangamu airport ta chatuna makhoi ani ngai ruso saina ma pairaga adum layo ai makhoi gi maming do iraga pirake basuna hairakliba address tu yoraklaba matung tomthin na mineral water bottle gi label du segai duna marker na maming ama irami se sigi maming se nangna paper ama da itholaga airport exit ta ngairaga layo hoi phani tomthin hotel du da hek changlakpaga bodyguard amana mahak pu ngai duna lairami bodyguard tu na tomthin sir na nangbu makha da ngai ru chu haiduna lairamane aigi tung inaro basu mahaki room manung da laiba dark brown gi sofa du da phamlaga lairami tomthin ubada harauna tomthin kauraga hogulai phamosida ahan bada basuna achamba wahang kaya hangli thangnaba mi khupta basuna tomthin benjamin ga kamun ga si thajaba yaba mira wahang du tomthin gi oinadi khumbangam daba wahang ama oiri basudi industry gi maramda long experience leiraklaba mini wakhalda aina wahena haijalurasu mahakna lana khangani aigi wahai kharana mahakpu influence pi bangam loi tomthin namunna khallaba matung aigi modadi aina benjamin di thajai maramdi mahak aiga sel amata da matam kuina leminaraki aikhoi ani ahan bada yamna khanaki ko na marup oiraki aina mahakpu di thajai kamondi ai haiba ngamde aikhoi ani thengnarakpa tha ani mukta ngairi basuna aina nang oiramadi nang karamba decision larongani tomthin na mamang da lairiba tea cup to sip ama thaklaga aina nang oiramladi kamondi life and work principle karino haiba khangtokani trustworthy oiradi makhoi ga cooperate tawgani business punna tawminarasu pros and cons khangna tawgani khudam oina benjamin ga nanga thabak tawminare haina khalo nangna thabak tawbada kana amatana helakpa ngamloi kamon gu punna tawradi administrative and non administrative matter kaya da mayokna bangamgani tomthin na makha tarami nangna haiba thajaba thajadabagi wahangdudi aina nang oiramladi priority oina lawramgani government na semkraba agreement and law kaya marum laikhrabane adubu aidi real estate ki maramda kaishu khangdabanina manungi oiba thabaktadi analyze tawba hairoi aina harise business ama hektagine basu yamna munna tari tomthin you are right nang business minded chen mamine